Assembly gi warep ta penthok pa yadre pawasi ngasi nungthil phongkiba pandam pausege editorial kalam dagi lokhat savane kuki singna chahi ni fu yang khai changna thorang tawrak pagi saruk ama waina makhoi gi missing hengana ba hona ba made khul masing hengana ba thorang tawrak pagi mahina auji khul samapan hena nauna maming thonduna semgat pa hokhiba du ngasi gi manipur laingang na khangba ngamli ba sene asigumba makhoi gi arwan ba lalong sing asi mamangi hokhiba laingak singi matamda thingba ngamaudra baso ngasi gi taraga ni thoi suba manipur assembly laingak na thengla basu thengna state asida National Register of Citizenship NRC chanana ba akan ba thorang laukhatlaga India laingak ta base year 1951 oigera 1961 bu oigera amade hekta ek asi chana bagi thorang chahi asugi chahi aurakpa tha khara sigi manungda thabak oina paikhat pa yana ba ayaba loba chumga nei ngasi state asida thokaning da ba thodok thokpa singi manungda Manipur gi lam mullaga makhoi gi oiba laibak natraga state asigi saru khara kuki zo singi semgana ba honari basina khwaidagi hena chawba lani haiba yai asigumba lana si mangjong na sem saraga atamna na mitai singda hana khut tharak po oigani haiba se lamdam asigi miyam na ngasi de thengla basu thengna khangna re asigumba tha tara farak laba lana si hauki ba chahi kunthra gi mamang dage lamdam aside NRC chanaram laga de thoklam da basu yai haiba se lamdam asigi miyam na Khangnaraba maramna ngasigi Manipur laingang na maram chadana kuki singi khul masing hengalagli base state laingang na kanglon kai na miram dagi changlak pasing thingna bagi section thorang laukhat pada NRC chanaraba de khara makai di khudong saba phangane lamdam asida ningsing ba thoktraba matam dagi lairaklaba mitai singmi tami singi khulna maram chadana masing hengatraga kuki singna chahi amada khangen hengalakpa amade maram chadana khul masing khangdana laingaki ayaba yaudana hengalakle asiguma kaya asina maram oiraga ngasi loisilhanba ngamdana leiriba lan asidagi hena makhata na lan tholaktana ba sinbagi thaurangi saruki ahanbada kuki militant singa su taunariba India laingang na su handokpaga loinana Manipur de NRC mapung phana chana hanba tarabade sugi ground rule thugairaga mitai singda landarakliba thingba ngamgani haibasi lamdam asigi miyamgi kholaune nakal amaromda India laingang na Manipur laingake assembly mifamna laukiba warep Manipur da kuki militant singa India lainga ka su chanabagi matam sangdoktana ba laukiba warepo India gi center laingak na ikai khumnada na makhata na su chanana ba sindana bagi damak Manipur miyam gi achumba kholaude miyam gi khongjang makhata na changsin ba chumgani khalle maram de achumba ngangdraga aran ba tawraga Manipur dagi tongan ba laingak semna bagi aran ba thaurange manungchan na kuki MLA tarana India laingak ta su makhata na state asida chanana ba che thari ba sina maram oidaga Manipur gi singa madi tamda lairiba yelomi singi apunba kholau hanba laitana laudaba yadri haibase ngasigi state asigi chinga madi tamge yelomi singi CSO sing pumna magna khangminna bagi matam nei maramaduna ngasigi laingang na lauriba warep haibade state asida kuki militant singa India lainga ka chanariba su makhata na chanadana bage assembly gi warep asi lauraga India lainga ta tharabasu India laingang na karamba firep lauraka dage khangdriba maramna State asigi miyam na penthoklaga laithokpa yadri haibase khangminaba chumgadaba malle maram kaya singasi laivana laingaki warep ta penthokpa yadriba matam oivana maram oiraga makhal makha kaya gi thorang paikhatlaga democratic oiba khongjang sing lamdam asigi yelomi miyam na apunbagi kholau lauba hanba yade haibase khangmina se